Unity asi idea of Manipur na yumfam oiduna laiminariba furup khudimak nungsi chanana laisi haiba sigi mayokta lepa ingtappa pamdaba furup ni haibasi mayek sengna takle haina Malem Thongamna phongdokre transgender social activist Malem Thongamgi cycling for Manipur peace haiba thimda ingtappagi paujil puduna Delhi dagi Manipur tamna cycle thauduna lakiba khongchat ngasi asoi engam yaudana panthungfam yorakre Malem Thongamna ahanba phase ki oina chahi asigi October 2 dagi hauduna chatkiba khongchat asigi aroiba panthungfam Imphal gi Kangla yoraklaba matungda ima kaithel gi ima ibil sing yauna tongan ba maira paibi luk ki thomi singna mahapu harau tayamna okpagi thoram amasu pangthokhi Hiramasigi mari lenana paumi singa unaba amada Malem Thongamna haikibada chahi asigi October 2 dagi hauraga chatkiba khongchat asigi ngasi aroiba numit asi faubada tha ani numit taraga tare ni changki adubu ahanba phase ki oina chatkiba khongchat asigi aroiba panthungfam Imphal da Europe matamda lamdam asigi tongan ba lof ki thomi amadi ima ibil kayana harau tayamna opiba asi gidamakta su mahak thamoi da aduki matik nungai ba phawi haiba wafam thamki si Imphal yorakpasi faubada ai public support yam phajana phangi loina youth singi tongan ba organization singi aduga student organization singi su phangi santi gi paujel puba khongchat haiba tare peace awareness journey asiga mari leinana masi phauba Imphal yorakna bahona bada mipong khudingma kidi mapong phana support phangaga karigi damakta atamnana kuki community na di Manipur da santi pamdribano press statement hadoiba community adumaki lairiba kuki gi community tugi marakta bioi kharana moigi Facebook page singda aigi journey asiga mari leinana kari guma kampukpi phawakpa taragadi hatkani tukani haibana singbata natana aigi gender bhaw pallaga ngakpa